Mars kun mangadagi luhongbada ke kakpa thabal chongbana chingbasing thingzillaga nei wama pawasi ngasi nungthil phongkiba kangla pau se dagi lokhatsawa nei wakhalon manaba punba wama kanglei paki president moirangthem naw khombana haikhrei mitai gi nat ki chanabi lana thoram amadi luhongbagi haijing pota ke kakpa inaba luhongbada thabal chongba babokta paisa thaba amadi ahenba chading tawduna paisa changna fijang khaliba khudingmak Mars kun mangagi matungdagi pangthokpa yararoi karigumba athingba sigi mayokta satharaklabadi leibak miyamga loinana thengnaraga nei wafam asi ngasi Manipur Press Club ki Kobru Hall da pangthokiba paugi mifam amada mahakna phongdokhiba nei mahakna makha taraduna wamana paikhalaliba khongthang asi malemdagi mitai furup mutkhidana maitai furup kanaba khongthang ama nei haukiba sahi mari manga asida mitai singna tawramdaba thabak sing tawsilakpa Khudam moina haidabada luhongbagi thauramda ten house ki polam sing sona punggi akoibada khakta khalamba adu ngasidi sorok phawba khanduna Bharat ki senjau paiba singi mawongda chatharakpa luhongbagi haijing pota ke kakpa inaba asina chingba kaya chanabi ama waina tawsilakpa asina inat ki saktam thugairakle amade ahenba senfam kaya changlakpa asina lairaba lamdam asigi miyamde luhongba matam sana pangthokpa ngamdabana maram oiraga Angang masing hantarakpagi fibam kaya oirakle masina lamdam asigi laidaba miyoisingda achauba saitheng ama pide hai kheng